ꯃꯌꯥꯝꯅꯁꯨ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯒꯦ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ ꯑꯃꯅꯤ ꯃꯌꯥꯝꯅ ꯍꯥꯟꯅ ꯍꯧꯖꯤꯛ ꯀꯤꯌꯔꯇꯦꯀꯔ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯣꯡꯊꯣꯝꯕꯝ N.Biren ꯁꯤꯡꯍꯕꯨ ꯑꯗꯨꯃꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯂꯩꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯅ ꯑꯦꯅꯥꯎꯟꯁ ꯇꯧꯈ꯭ꯔꯦ ꯃꯗꯨꯗꯤ N.Biren ꯁꯤꯡꯍꯕꯨ BJP ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔ ꯑꯣꯏꯅ ꯈꯜꯂꯦ ꯍꯥꯏꯅꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯃꯆꯥꯁꯤ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ नमस्कार अभी मणिपुर प्रदेश भारतीय जनता पार्टी के लेजिस्लेटिव पार्टी के नए चुने हुए सदस्यगण सब न्यूली इलेक्टेड MLA गण सब इधर यूनानिमसली चुने हैं कि उनके अपनी लेजिस्लेटिव पार्टी के नेता कौन होंगे। श्री बीरेन सिंह जो अभी सिटिंग चीफ मिनिस्टर है, अभी केयरटेकर चीफ मिनिस्टर हैं, उनको यूनानिमसली द न्यूली इलेक्टेड लेजिस्लेटिव असेंबलीज मेंबर्स हैव चोजन हिम एज द लीडर ऑफ the legislative party of the BJP, Manipur Pradesh. I would like to now give a bouquet to the newly